ꯁꯦꯝꯅꯦ ꯍꯥꯏꯗꯨꯅ ꯑꯁꯥꯝꯗꯒꯤ ꯂꯦꯡꯕꯤꯔꯛꯑꯒ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯁꯤ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯌꯦ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ꯫ ꯃꯌꯥꯝ ꯑꯁꯥꯝꯗꯒꯤ ꯂꯦꯡꯕꯤꯔꯛꯏꯕ ꯏꯆꯤꯜ ꯏꯅꯥꯎꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯈꯨꯟ ꯉꯥꯛꯄꯒꯤ ꯅꯠꯇꯕ ꯑꯍꯥꯟꯕꯒꯤ ꯈꯣꯡꯆꯠꯇ ꯑꯩꯅ ꯆꯠꯂꯨꯕ ꯚꯤꯗꯤꯑꯣꯅꯤ, ꯃꯌꯥꯝꯗ ꯊꯝꯖꯔꯒꯦ꯫ ꯆꯍꯤ ꯃꯃꯥꯡꯒꯤꯅꯤ, ꯈꯨꯟ ꯉꯥꯛꯄꯒꯤꯁꯨ ꯀꯣꯟꯅ ꯊꯝꯖꯔꯛꯀꯦ꯫ ꯉꯁꯤ ꯑꯩꯈꯣꯏ ꯍꯌꯦꯡ ꯆꯤꯡ ꯈꯨꯅꯧꯒꯤꯗꯃꯛꯇ ꯌꯥꯝꯅ ꯃꯃꯜ ꯌꯥꯝꯂꯕ ꯅꯨꯃꯤꯠ ꯑꯃ ꯍꯥꯏꯕꯗꯨ ꯉꯁꯤꯁꯤ ꯑꯣꯏ꯫ ꯊꯥꯖꯗꯦ ꯁꯨꯃꯥꯏꯅ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇꯒꯤ ꯂꯥꯛꯑꯒ ꯑꯩꯈꯣꯏꯅ ꯑꯋꯥꯕ ꯇꯥꯔꯤꯕ ꯈꯨꯡꯒꯪꯁꯤꯗ ꯃꯇꯦꯡ ꯑꯁꯨꯛ ꯆꯥꯎꯕ ꯄꯥꯡꯕꯤꯔꯒꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯗꯦ꯫ ꯑꯗꯨꯕꯨ ꯏ ꯃꯔꯤ ꯑꯣꯏꯕꯅꯤꯅ ꯍꯧꯖꯤꯛ ꯈꯥꯃꯦꯟꯂꯣꯡ ꯆꯠꯄꯒꯤ ꯌꯦꯡꯃꯤꯟꯅꯔꯁꯤ꯫ ꯑꯗꯨ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝꯗꯤ ꯈꯪꯉꯝꯒꯅꯤ ꯃꯅꯤꯄꯨꯔꯒꯤꯗꯤ, ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯋꯥꯡꯃꯒꯤ ꯏꯆꯤꯟꯅꯥꯎꯗꯤ ꯈꯪꯉꯔꯣꯏ꯫ ꯐꯌꯦꯡꯒ ꯈꯥꯃꯦꯟꯂꯣꯛꯀꯤꯒ ꯊꯥꯞꯅꯕꯒꯤ ꯗꯤꯁꯇꯦꯟꯁꯁꯦ ꯑꯃꯅ ꯏꯝꯐꯥꯜ ꯏꯁꯠ, ꯑꯃꯅ ꯏꯝꯐꯥꯜ ꯋꯦꯁꯠ, ꯑꯃ ꯃꯇꯣꯟꯗ, ꯑꯃꯅ ꯈ꯭ꯋꯥꯏ ꯑꯔꯣꯏꯕꯗ꯫ ꯑꯗꯣ ꯆꯠꯂꯨꯕ ꯚꯤꯗꯤꯑꯣꯁꯤꯡ ꯃꯆꯦꯠ ꯑꯃ ꯌꯦꯡꯃꯤꯟꯅꯔꯁꯤ꯫ ꯇꯧꯔꯤꯀꯣ ꯑꯩꯈꯣꯏ ꯑꯁꯥꯝꯗꯩ ꯂꯥꯛꯏꯅꯦ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯑꯙꯥꯔ ꯌꯦꯡꯒꯦ, ꯑꯗꯨꯒꯩꯗꯤ ꯑꯩꯈꯣꯏꯒꯤ ꯀꯥꯔꯗ ꯌꯦꯡꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯑꯙꯥꯔꯒꯨꯝꯕ ꯀꯥꯔꯗꯒꯨꯝꯕ ꯌꯦꯡꯍꯜꯂꯦ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯪꯕ ꯌꯥꯔꯕꯣ? ꯍꯣꯏ ꯍꯣꯏ ꯌꯦꯡꯕꯤꯌꯨ, ꯑꯩꯈꯣꯏ ꯏꯃꯥꯁꯤꯡꯁꯦ ꯒꯥꯔꯤ ꯆꯪꯉꯛꯄ ꯌꯦꯡꯒꯩ ꯂꯣꯏꯅ ꯊꯠꯂꯒ ꯆꯦꯛꯀꯤꯡ ꯇꯧꯔꯤꯅꯤ꯫ ꯏꯃꯥ ꯍꯣꯖꯥꯏꯒꯤ ꯑꯩꯈꯣꯏ ꯍꯣꯖꯥꯏꯗꯒꯤ ꯂꯥꯛꯄꯅꯤ, ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯗ ꯈꯔ ꯍꯣꯖꯥꯏ ꯑꯁꯥꯝꯗꯒꯤ ꯂꯥꯛꯄꯅꯦ ꯑꯩꯈꯣꯏ꯫ ꯑꯗꯣ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯍꯣꯏꯅ, ꯏꯆꯦ ꯍꯣꯏꯅ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯀꯪꯂꯩꯄꯥꯛꯀꯤ ꯇꯝꯃꯛ ꯊꯣꯛꯄꯤꯔꯛꯄꯁꯦ꯫ ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯈꯤꯇꯪ ꯇꯧꯖꯒꯦ ꯂꯥꯛꯄꯅꯤ꯫ ꯍꯣꯏ ꯄꯤꯔꯛꯀꯦ꯫ ꯈꯥꯃꯦꯟꯂꯣꯛ ꯌꯧꯔꯦ, ꯈꯥꯃꯦꯟꯂꯣꯛ ꯏꯝꯐꯥꯜ ꯏꯁꯠ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕꯁꯦ ꯍꯧꯖꯤꯛ ꯈꯥꯃꯦꯟꯂꯣꯛꯇꯅꯤ꯫ ꯉꯥꯛꯏꯕꯅꯤ ꯈꯨꯠꯇ ꯈꯨꯠꯂꯥꯏꯁꯨ ꯌꯥꯎꯗꯒꯩ ꯑꯩꯈꯣꯏ ꯈꯥꯃꯦꯟꯂꯣꯛꯀꯤ ꯏꯃꯥ ꯈꯔꯅꯅꯤ ꯈꯥꯃꯦꯟꯂꯣꯛ ꯁꯪꯍꯧꯔꯤꯕꯁꯦ꯫ ꯑꯗꯨꯒꯩꯃꯨꯛ ꯊꯣꯛꯂꯛꯑꯒ ꯑꯩꯈꯣꯏꯅ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯏꯔꯥꯡ ꯅꯥꯡꯅ ꯃꯤꯠꯁꯦ ꯇꯌꯥꯔ ꯒꯦꯁ ꯃꯩꯈꯨ ꯃꯌꯥꯝꯗꯅ ꯊꯨꯞꯄꯛꯇꯅ ꯑꯁꯨꯒꯨꯝꯕꯁꯨ ꯅꯪꯉꯛꯑꯕꯅꯤ꯫ ꯃꯆꯦ ꯑꯃꯇ ꯎꯠꯂꯛꯀꯦ꯫ ꯃꯐꯝꯁꯤꯒ ꯂꯥꯛꯑꯒ ꯈꯪꯉꯤꯀꯣ, ꯃꯐꯝꯁꯤꯒ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯃꯐꯝꯁꯤꯒ ꯑꯋꯥꯕ ꯅꯪꯉꯤꯕ ꯃꯌꯥꯝꯁꯦ ꯍꯛꯊꯦꯡꯅꯅ ꯎꯔꯀꯥꯟꯗ ꯈꯪꯒꯅꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯃꯌꯥꯝ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯏꯔꯥꯡ ꯀꯟꯕꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯍꯛꯆꯥꯡ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯕ ꯅꯨꯄꯤ ꯏꯆꯤꯟꯅꯥꯎꯁꯤꯡꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯍꯣꯖꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯑꯆꯥ ꯑꯊꯛ ꯈꯔ ꯄꯨꯔꯒ, ꯑꯗꯨꯒ ꯃꯐꯝꯗꯣ ꯂꯨꯄꯥ 10,000 ꯃꯇꯦꯡ ꯇꯧꯔꯝꯕ ꯃꯐꯝꯗ ꯑꯃꯨꯛ ꯆꯠꯂꯨꯔꯦ꯫ ꯑꯗꯨ ꯃꯆꯦꯠ ꯑꯃ ꯌꯦꯡꯃꯤꯟꯅꯈꯤꯁꯤ꯫ ꯃꯌꯥꯝꯅꯤ ꯑꯁꯣꯝꯗ ꯄꯦꯀꯤꯡ ꯇꯧꯔ ꯄꯨꯔꯛꯏꯅꯤ꯫ ꯑꯁꯤꯁꯦ ꯏꯃꯥꯁꯤꯡꯗ ꯑꯃꯃꯝ ꯌꯦꯟꯖꯒꯦ ꯍꯥꯏꯅ ꯑꯦꯄꯜꯁꯤꯡꯁꯦ ꯄꯨꯔꯛꯏꯅꯤ꯫ ꯑꯁꯤꯒ KG 10 ꯂꯩꯔꯦ꯫ ꯑꯁꯣꯝꯗ ꯇꯧꯔ ꯄꯦꯀꯤꯡ ꯇꯧꯔ ꯄꯨꯔꯛꯄꯅꯤ꯫ ꯑꯁꯤꯒꯁꯨ ꯍꯩꯅꯧ ꯂꯩꯔꯦ꯫ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯑꯉꯝꯕ ꯁꯦꯟ ꯈꯔꯁꯨ ꯑꯩꯈꯣꯏ ꯃꯇꯦꯡ ꯇꯧꯖꯔ ꯃꯊꯛꯇ ꯃꯣꯏ ꯍꯧꯖꯤꯛ ꯏꯉꯥꯡ ꯂꯨꯅꯅ ꯈꯔ ꯑꯃꯅ ꯃꯊꯛꯀꯤ ꯐ꯭ꯂꯣꯔꯗ ꯂꯩꯔꯤ꯫ ꯑꯁꯤꯒ ꯑꯩꯈꯣꯏ ꯁꯤꯅ ꯃꯁꯥ ꯋꯥꯏ ꯁꯪꯗꯕ ꯄ꯭ꯔꯦꯒꯅꯦꯟ ꯑꯩꯈꯣꯏ ꯏꯆꯤꯟꯅꯥꯎ ꯉꯥꯛꯇꯅꯤ꯫ ꯃꯁꯥ ꯋꯥꯏ ꯁꯪꯗꯅ ꯊꯥ ꯂꯦꯞꯆꯔꯤꯕꯁꯤ ꯐꯥꯎꯅ ꯌꯨꯝꯗ ꯂꯩꯕ ꯐꯪꯗ꯭ꯔꯕꯅꯤ꯫ ꯑꯁꯤ ꯂꯣꯏꯔꯒ ꯑꯃꯨꯛ ꯑꯩꯈꯣꯏꯅ UCM ꯑꯣꯐꯤꯁꯇ ꯆꯠꯆꯔꯒ ꯀꯣꯀꯣꯃꯤ ꯌꯧꯅꯕꯅꯤ ꯍꯥꯏꯅ ꯂꯨꯄꯥ 50,000 ꯈꯔ ꯃꯇꯦꯡ ꯇꯧꯖꯔꯝꯃꯤ꯫ ꯑꯗꯨ ꯃꯆꯦ ꯑꯃꯇꯪ ꯌꯦꯡꯃꯤꯟꯅꯈꯤꯁꯤ꯫ ꯑꯣꯐꯤꯁꯇ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯁꯦꯟꯐꯝ ꯈꯔ ꯁꯤꯟꯅꯖꯔꯝꯃꯦ꯫ ꯂꯨꯄꯥ 50,000 ꯈꯔ ꯑꯩꯈꯣꯏ UCM ꯑꯣꯐꯤꯁꯇ ꯑꯩꯈꯣꯏ ꯍꯣꯖꯥꯏ ꯃꯥꯏꯀꯩꯗꯒꯤ ꯁꯤꯟꯅꯖꯔꯝꯃꯦ꯫ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯕ ꯑꯇꯩꯁꯨ ꯑꯩꯈꯣꯏ ꯆꯠꯀꯗꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯈꯔꯁꯨ ꯂꯩꯖꯔꯤ꯫ ꯑꯗꯣ ꯑꯇꯩꯗꯣ ꯏꯆꯤꯟꯅꯥꯎꯁꯤꯡꯗ ꯃꯈꯥ ꯇꯥꯕ ꯎꯠꯄ ꯌꯥꯕꯗꯣ ꯎꯠꯆꯔꯛꯀꯦ ꯊꯣꯛꯂꯛꯏ꯫ ꯑꯗꯣ ꯏꯃꯥ ꯃꯌꯥꯝꯁꯤꯡꯁꯤꯒ ꯑꯝꯇ ꯎꯅꯔꯝꯒꯦ꯫ ꯑꯗꯣ ꯑꯩꯈꯣꯏꯗ ꯊꯣꯛꯑꯒꯦ ꯇꯧꯔꯤ꯫ ꯑꯗꯣ ꯉꯁꯤ ꯕꯖꯥꯔ ꯍꯥꯡꯉꯝꯕꯁꯦ ꯑꯩꯈꯣꯏꯁꯨ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯑꯩꯈꯣꯏ ꯉꯔꯥꯡ ꯏꯔꯥꯡ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯊꯣꯛꯂꯛꯄꯗ ꯑꯩꯈꯣꯏꯅ ꯅꯪꯈꯤꯕ ꯑꯋꯥꯕꯗꯣ ꯏꯃꯥ ꯍꯣꯏꯗꯤ ꯁꯨꯝ ꯅꯪꯅ ꯂꯩꯔꯕꯅꯦꯕ, ꯏꯃꯥ ꯍꯣꯏꯅ ꯅꯪꯅ ꯂꯩꯕ ꯑꯋꯥꯕꯁꯦ꯫ ꯑꯗꯣ ꯉꯁꯤ ꯏꯃꯥ ꯍꯣꯏꯅ ꯕꯖꯥꯔ ꯍꯥꯡꯅ ꯈꯣꯠꯅ ꯂꯩꯔꯝꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯁꯤ꯫ ꯑꯗꯣ ꯏꯃꯥ ꯍꯣꯏꯅ ꯃꯤꯇꯩ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯕꯁꯦ ꯏꯃꯥ ꯍꯣꯏꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯇꯦꯡꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤ ꯆꯂꯥꯏꯔꯤꯕꯅꯤ꯫ ꯑꯩꯈꯣꯏ ꯌꯨꯝꯊꯣꯡ 110 ꯈꯔ ꯍꯦꯟꯅ ꯂꯩ꯫ ꯑꯩꯈꯣꯏꯒꯤ ꯑꯦꯔꯤꯌꯥꯁꯦ 110 ꯈꯔ ꯍꯦꯟꯅ ꯂꯩꯕ ꯖꯒꯥꯁꯤ ꯃꯤ 150 ꯂꯩ꯫ ꯑꯩꯈꯣꯏ ꯍꯜꯂꯅꯤ꯫ ꯑꯗꯣ ꯃꯈꯥ ꯇꯥꯕ ꯑꯇꯩ ꯀꯔꯝ ꯀꯦꯝꯞꯇ ꯆꯠꯄ ꯌꯥꯕꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯁꯨꯝ ꯎꯠꯆꯔꯛꯀꯦ꯫ ꯄꯥꯔꯤ ꯏꯃꯣꯝ ꯆꯦꯅꯦꯜꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯏꯆꯤꯟꯅꯥꯎ ꯈꯔꯅ ꯑꯩꯉꯣꯟꯗ ꯍꯪꯕꯤꯔꯛꯄ, ꯑꯍꯥꯟꯕꯒꯤ ꯆꯠꯂꯨꯕꯁꯦ ꯀꯔꯝꯕ ꯀꯥꯟꯗ ꯆꯠꯂꯨꯔꯤꯅꯣ, ꯀꯗꯥꯏꯗ ꯆꯠꯂꯨꯒꯦꯅ ꯑꯩꯉꯣꯟꯗ ꯍꯪꯕꯛꯄꯗꯣ꯫ ꯚꯤꯗꯤꯑꯣꯗꯤ ꯎꯏ, ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯍꯥꯟꯕꯒꯤꯅ ꯀꯔꯝꯕꯅꯣ 3रक ꯁꯨꯔꯦꯗꯤ ꯍꯥꯏ꯫ ꯑꯗꯣ 3रक ꯁꯨꯕꯒꯤ ꯚꯤꯗꯤꯑꯣ ꯎꯔꯒꯁꯨ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯆꯠꯂꯨꯕꯁꯦ ꯀꯔꯝꯕꯅꯣ ꯈꯪꯕ ꯉꯝꯗꯦ꯫ ꯑꯗꯣ ꯁꯦꯀꯦꯟ, ꯊꯥꯔꯠ, ꯐꯣꯔꯠ ꯑꯩ ꯂꯣꯏꯅ ꯍꯥꯞꯆꯔꯛꯀꯦ꯫ ꯃꯃꯥꯡꯗꯁꯨ ꯚꯤꯗꯤꯑꯣꯗꯤ ꯂꯣꯏ ꯍꯥꯞꯈ꯭ꯔꯕꯅꯤ꯫ ꯑꯗꯣ ꯃꯆꯦꯠ ꯂꯧꯈꯠꯂꯒ ꯑꯍꯥꯟꯕ ꯆꯠꯄꯒꯤ ꯈꯣꯡꯆꯠꯀꯤ ꯚꯤꯗꯤꯑꯣꯁꯦ ꯑꯣꯏꯅ ꯉꯁꯤ ꯃꯆꯦꯠ ꯍꯥꯞꯆꯔꯛꯄꯅꯤ꯫ ꯂꯣꯏꯅꯗꯤ ꯍꯥꯞꯄ ꯌꯥꯗ꯭ꯔꯦ, ꯀꯟꯇꯦꯟ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯅ꯫ ꯑꯗꯨꯒ ꯑꯩꯅ ꯉꯁꯤ ꯆꯠꯆꯔꯨꯕꯁꯦ ꯈꯥꯃꯦꯟꯂꯣꯛꯇ ꯆꯠꯂꯨꯕꯅꯤ꯫
खामेलो चलुबा लोयरगा फयेंग चलुरे दो फयेंगा खामेलो का थापनबसिदी क्याम थापनगे बसे मणिपुर की लेबे इचिनाउदी खांगमनी अदुगा आसाम दा लेरिबा अमसुंग मणिपुर की वांगदा लेबे इचिनाउनदी फजना खांगमदबसु जाय अखोइना अमा चलुबसिना इम्फाल ईस्ट तनी अमा चलुबसिना इम्फाल वेस्ट तनी ईस्ट का अरोइबा अमना हौरकपदा अमना अरोइबा मतोंदनी अब चलुबसे अदुकी मतिक थापनै मफमसे अदु लोयरगा अखोइना अमुक मतमदुगा इरांगजु फंगै नुंगथांगदा अखोइना हलकपदा नुमिदांग तारे अदु मरक्तुगा इरांगजु फंगिको ngasi aina haijeba video sidi thamjarai sidi aina mari rak suraga hamuka mangarak suna soi chatke aina khanjari ado aigi youtube ki khara changjarakpa payment siga adu gai chino mayam na so sum nusina donation khara happy rakpa mayam am sule pukchen chawba ado aina aro haijaram gadabadi aina donation gi amount khara lauthoka dabasu wali ai thaba khara sangdabaga aduga aina manipur da lari ngai manung da su paisa kapi rakpa ichinau singi aduga angang akoi nungoi gi chaluba kaino takhel gi manung da leiba nungoi haiba mafam duga chaluba mafam dugi su donation kapi rakpa gi su asugumba khara lauthoka dabasu lairi adu oiraga su ngasi ina thamjari ba video se Aikhoi chaluba mafam singdo mamang du som yamda uchagrabani adubu nuksibai chinau mayamnadi wana lai asuk thapaga su leiriba mari nuksinaba mari se nuksibadagi mateng pangba lai ena khangbiba mayam ama lei ko duna taba amani amasu lei mana tauja sari se yengu mathau leitana asiga hona lei mana sumai taruga lan se loishanba ngamdoribo asumai haibiba mayam su lei ko engonda nang tauja sai dubu kai karim na basu myam am su phangai aduna taba aibu thauna happy ba myam am su phangai adu ai kari su khande thauna ha aibu thauna happy ba myam bu haningai ta thaga chari adu aibu karim na ba myam singdo ina mawa su lode kari gino da moigi haksang da moigi masa da chili be i do maite aseng bagi i na tabagi adumna nang na tauja sari siboin aibu karim na bane ne khanjai adugumba mioi singdo ina mawa su lode tautabu moigi pukchen da amang ba amakhak leitana leiriba do ai moi sengdokna ba mogi tamakta video je semjarakpa nate adu oiraga su aina marirak suna chalure haibase yamna haijening ba motaw mongda uchane ba motaw mongda khalleb aina hairiba sidi aina marirak suna chalure haiba sidi ai amana chatpa ngamagadi mateng pangba se matang matam leite pangning matam na mateng pangba jai lan horokpa matamdagi na ngasi jawak se chahi makhai surbani mateng se mayam se na asum anga manga mateng pangchale ben hojik su mateng pangbagi aduki matik darkar oiri ichinau sing hojik moirang purien da ngasi ising chauri khungak pa ichinau sing nong churambada ising do loi thanna leram yaina adumaina mateng pangge haragadi mateng panghumgi awat pa leite ibung yu pai chinau singi mafam na mateng pang awat pa leite ado mateng pang ba ngamdragadi wathi warem ngangdana mina tauja sari se karim ka thai to bose asi tawbiganu simatang haijage aduga noi gumba wathi warem ngang basi je ina sumawa su laude aduga aroi bada haijaga dabadi ichinau mayamgi mateng dagi aina asumaina mayangi mafam da angamba mateng sitang pang mangamjabani aina manipur da mateng pang machat pase anirak suba amasung anirak nate ahumrak suba amasung marirak suba se mayamgi donation kapakpadagi ina chatpa ngamjabani aina mayam de donation ni jabadagi mayam na donation happy rakpadagi aduga aigi youtube te chango paisa kharaga tawraga mafam chatlaga donation mateng pangba ngamjabani aduga aina khungak pa ibung yo pasing unabagi kadai da kram mafam da unarui haibase asigisu tongan ba ma pulapna video ama da challaga na challe chandraga na anirakta ina hapcharake adu ngasi gi sina ahanba chalubagi video ni ado akom second chalubagi su third chalubagi su fourth lak chalubagi su ai mayam da loina hapti hap khrabani adu erga su machet thangai sengna first chaluba second chaluba third chaluba fourth chaluba ina machet hapcharakani kano nuaite mayam na thajadaba asumai mamonda amal leibase nuaite adu na ngasi video se semjarakpani adu chino mayam aina haijagadi angama thakta mateng pangminasi ima leibak ifuru bijati kanminasi ado ngasi gi video se mase tani hapchara ibase mamang da mayam su loina una loiramani video se adu oiraga su ahamba gi chapa kadai da changui habase khungak panataba da ekhoina relief camp da chaluba mafam singdugi ahamba gi video ni hapchara ibase ado isinau mayam khamel go chaluba ju khamelo ke thodok thoki bagi nongan baga nini subadani akoina changuri badusu
adoi loisanjarage budo pakhang mana yai phare kanglei pakna yai phare video se soiran yaw khiba kya lere so ngakpi waina yengbiri ba mayam punam kyam pham de ikok nonjeri ima lebak ifrubi jati kanbada ayate atei soi angam ba thakta mateng pangge na khanjei adoi chino mayam na su angam ma mateng pibiu mayam gi mateng de ge su mateng pa mangam jabani ngasi gi di loisanjarage budo pakhang mana yai phare kanglei pakna yai phare